ꯈꯨꯗꯛꯇ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯀꯤꯃꯤꯁꯨ ꯄꯔꯞ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯤꯔꯣ ꯂꯨꯄꯥ 10, ꯕꯕꯥ ꯍꯜꯂꯛꯂꯕ ꯅꯠꯇ꯭ꯔꯥ?" ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯤꯡꯊꯦꯝ, ꯍꯌꯦꯡ ꯄꯨꯔꯣ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯣꯏ ꯕꯕꯥꯁꯨ ꯁꯦꯟꯀ ꯂꯩꯇꯦ. ꯅꯪ ꯕꯕꯥꯅ ꯉꯁꯤ ꯁꯨꯔꯨꯔꯒ ꯍꯌꯦꯡ ꯁꯣꯏꯗꯅ." ꯀꯤꯃꯤꯅ, "ꯌꯥꯗꯦ, ꯄꯤꯌꯨ." ꯑꯁꯨꯝꯅ ꯀꯤꯃꯤ ꯃꯃꯥꯗ ꯁꯨꯔꯨ ꯅꯩꯔꯛꯏ꯫ ꯀꯥꯅꯣꯟ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯈꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯅꯆꯥꯁꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ, ꯊꯦꯝꯂ ꯂꯥꯎꯅꯦ ꯑꯃꯨꯛꯇ, ꯑꯩꯗꯤ ꯉꯝꯗ꯭ꯔꯦ." ꯔꯥꯖꯣꯅ, "ꯃꯃꯥ ꯅꯪꯅ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅꯗꯤ ꯀꯝꯗꯧꯒꯗꯧꯔꯤꯕ?" ꯀꯥꯅꯣꯟ ꯕꯂꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯁꯦꯟ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ. ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯤꯡꯅꯕ ꯁꯦꯟꯗꯤ ꯀꯗꯥꯏꯗꯒꯤ?" ꯔꯥꯖꯣꯅ, "ꯑꯗꯨꯅ ꯃꯇꯨꯡꯒꯤ ꯋꯥꯅꯤ, ꯁꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ." ꯀꯥꯅꯣꯟ ꯕꯂꯥꯅ, "ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯁꯣꯏꯗꯅ." ꯋꯥꯁꯤ ꯁꯣꯜꯂꯗꯨꯅ ꯇꯞꯅ ꯁꯦꯟ ꯄꯨꯕ ꯆꯠꯈ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯟ ꯄꯤꯕꯨ ꯄꯤꯔꯛꯀꯗ꯭ꯔꯥ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯅ ꯊꯤꯅ ꯆꯩꯕꯗꯣ ꯈꯟꯕꯗꯤ ꯈꯛ ꯊꯥꯅꯕ ꯂꯩꯇꯦ. ꯇꯁꯦꯡꯅ ꯍꯪꯒꯣꯏꯔꯨꯗꯨꯅꯁꯨ ꯃꯈꯣꯡꯗꯨꯗꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯥꯡꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯆꯠꯂꯦ꯫ ꯆꯥꯎꯕ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯀꯥꯅꯣꯟ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯀꯨꯃꯥꯔꯤ ꯂꯩꯔꯝꯃꯤ, ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯗꯨꯅ꯫ ꯀꯥꯅꯣꯟ ꯂꯥꯛꯄ ꯎꯕꯁꯤꯗ ꯍꯔꯥꯎꯅ ꯀꯦꯊꯅ ꯀꯦꯅ ꯀꯧꯔꯛꯏ, "ꯏꯅꯥꯎ ꯏꯕꯦꯝꯃ, ꯏꯅꯥꯎ ꯀꯔꯤ ꯊꯕꯛꯀꯤ ꯐꯝꯃꯣ ꯂꯥꯎ ꯐꯤꯗꯥꯁꯤꯗ." ꯀꯥꯅꯣꯟꯅ, "ꯏꯆꯦꯕꯦꯝꯃ, ꯆꯨꯝꯅ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯅꯤꯡꯗꯨꯅ." ꯀꯨꯃꯥꯔꯤꯅ, "ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯅꯥꯎ?" ꯀꯥꯅꯣꯟ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯤꯗꯥꯗꯨꯗ ꯐꯝꯂꯒ, "ꯀꯔꯤ ꯑꯣꯏꯔꯨꯒꯅꯤ ꯏꯆꯦꯕꯦꯝꯃ ꯍꯥꯏꯒꯗꯧꯔꯤꯕꯕꯨ?" ꯀꯨꯃꯥꯔꯤꯅ, "ꯀꯔꯤꯅꯣ ꯍꯥꯏꯕ, ꯀꯔꯤꯒꯤ ꯍꯪꯒꯣꯏꯔꯤꯕꯅꯣ ꯅꯇꯩꯁꯨ ꯂꯩꯇꯕꯗ? ꯅꯆꯦꯗ ꯍꯦꯛꯇ ꯍꯥꯏꯌꯨ, ꯃꯤꯇꯣꯞꯁꯨ ꯅꯠꯇꯅ." ꯀꯥꯅꯣꯟ ꯕꯂꯥꯅ, "ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯑꯗꯨ ꯏꯆꯦꯕꯦꯝꯃ, ꯏꯆꯦꯒꯤ ꯁꯦꯟꯀ ꯂꯩꯔꯕꯗꯤ ꯂꯨꯄꯥ 10 ꯈꯛꯇ ꯄꯨꯖꯒꯦ. ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯤꯔꯒꯦ." ꯋꯥꯐꯝꯁꯤ ꯁꯦꯟꯒꯤ ꯑꯣꯏꯔꯝꯕꯁꯤꯗꯗꯤ ꯀꯨꯃꯥꯔꯤ ꯃꯥꯒꯤ ꯈꯣꯟ ꯃꯦꯡꯅ ꯊꯣꯛꯄꯒꯤ ꯔꯁ ꯆꯦꯜꯍꯜꯂꯛꯇ꯭ꯔꯦ꯫ ꯊꯃꯣꯏꯗ, ꯑꯩꯈꯣꯏꯕꯨ ꯁꯦꯟꯒꯤ ꯎꯄꯨꯒꯨꯝ ꯈꯜꯂꯕ ꯖꯥꯠꯂꯥ? ꯅꯍꯥꯟꯋꯥꯏꯗ ꯄꯨꯈꯤꯕ ꯁꯦꯟꯁꯨ ꯍꯧꯖꯤꯛꯇ ꯁꯤꯡꯕꯗ ꯉꯥꯏꯔꯤ, ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯏꯕꯨ ꯏꯀꯥꯏꯗꯦꯅꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ, ꯍꯧꯖꯤꯛꯀꯤꯗꯤ ꯏꯆꯦꯗꯤ ꯁꯦꯟꯀ ꯑꯃꯠꯇ ꯂꯩꯇꯦꯅꯦ. ꯄꯤꯗꯤ ꯄꯤꯅꯤꯡꯈ꯭ꯔꯦꯗ, ꯀꯝꯗꯧꯁꯤꯒꯦ?" ꯀꯥꯅꯣꯟꯅ, "ꯑꯗꯨ ꯏꯆꯦ, ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯪꯅꯗꯗꯨꯅ ꯇꯧꯔꯤꯕꯅꯤ." ꯀꯨꯃꯥꯔꯤꯅ, "ꯑꯗꯨꯕꯨ ꯍꯥꯏꯕ, ꯏꯅꯥꯎꯅ ꯍꯪꯇꯣꯛꯇꯅ ꯍꯪꯕꯁꯤꯗ ꯂꯩꯇꯕ ꯃꯇꯝ ꯍꯦꯛ ꯊꯣꯛꯏꯗ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ." ꯀꯥꯅꯣꯟꯅ, "ꯏꯇꯩ ꯏꯕꯨꯡꯉꯣꯗꯀꯥꯗꯤ?" ꯀꯨꯃꯥꯔꯤꯅ, "ꯈꯪꯗꯦꯗ, ꯂꯩꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯃꯥꯅꯕꯨ? ꯃꯤꯅ ꯍꯦꯛ ꯄꯨꯃꯟꯕꯁꯤꯅ ꯁꯦꯟꯀ ꯑꯃꯠꯇ ꯄꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ. ꯍꯪꯒꯦ ꯏꯆꯦ." ꯀꯥꯅꯣꯟ ꯕꯂꯥꯅ, ꯏꯆꯦꯕꯦꯝꯃ, ꯁꯦꯟꯗꯣꯏ ꯍꯥꯞꯆꯒꯦ, ꯇꯉꯥꯏ ꯐꯗꯗꯅ ꯇꯧꯔꯤꯕꯅꯤ." ꯀꯨꯃꯥꯔꯤꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ, "ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯕꯃꯛꯇꯗ ꯑꯩꯒꯤ ꯂꯩꯔꯕꯗꯕꯨ ꯏꯅꯥꯎꯒꯤ ꯎꯄꯥꯏ ꯇꯧꯗꯅꯕꯨ ꯀꯩꯗꯧꯅꯒꯗꯧꯔꯤꯕꯅꯣ? ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯅꯕꯨ?" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯆꯥꯎꯕꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯐꯝꯂꯤꯕ ꯀꯥꯅꯣꯟꯕꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯍꯔꯥꯎꯅ ꯀꯧꯔꯛꯏ, "ꯍꯥꯏ ꯏꯕꯦꯝꯃ ꯀꯥꯅꯣꯟ, ꯀꯔꯤ ꯊꯕꯛꯀꯤ ꯉꯟꯇꯥꯅ?" ꯀꯨꯃꯥꯔꯤꯅ ꯄꯥꯈꯨꯝ ꯑꯣꯏꯅ ꯈꯨꯝꯂꯛꯏ, "ꯂꯨꯄꯥ 10ꯗꯪ ꯄꯨꯖꯒꯦ ꯂꯥꯛꯂꯤꯕꯅꯤ." ꯆꯥꯎꯕꯅ, "ꯑꯗꯨ ꯅꯪꯒꯤ ꯀꯥ ꯂꯩꯇꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯃꯨꯛ ꯉꯥꯏꯍꯜꯂꯤꯕꯅꯣ? ꯑꯌꯥꯝꯕꯁꯨ ꯅꯠꯇꯅ ꯈꯔ ꯄꯤꯈꯣꯗꯅ." ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯗ ꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯗꯤ ꯂꯩꯇꯦ, ꯃꯥꯏ ꯄꯥꯕꯨꯡꯒꯤꯁꯨ ꯄꯥꯏꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯅꯥꯎꯒꯤꯕꯨ ꯑꯩꯒꯤ ꯀꯥ ꯂꯩꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯋꯥ ꯑꯃꯨꯛ ꯉꯥꯡꯅꯔꯨꯒꯗꯒꯦ? ꯃꯥꯏ ꯄꯥꯕꯨꯡꯒꯤ ꯀꯥꯗꯤ ꯂꯩꯇꯕ꯭ꯔꯥ?" ꯆꯥꯎꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯗꯤ ꯉꯔꯥꯡꯇ ꯂꯨꯄꯥ 500 ꯃꯤꯒꯤ ꯄꯣꯠ ꯂꯧꯔꯨꯕꯒꯤ ꯄꯤꯊꯣꯛꯈꯤꯕꯅ ꯄꯩꯁꯥ ꯑꯃꯠꯇ ꯄꯥꯏꯗꯦ."
ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯕꯦꯝꯃ? ꯇꯁꯦꯡꯅ ꯂꯨꯄꯥ 10ꯒꯤꯗꯃꯛ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡꯁꯦ ꯀꯔꯝꯅ ꯇꯥꯗꯨꯅ ꯂꯩꯉꯝꯒꯅꯤ? ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯥꯏꯊꯣꯡ ꯂꯨꯞꯊꯗꯨꯅ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯕꯦꯝꯃ, ꯂꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯔꯨꯅꯤ, ꯅꯅꯥꯎ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ ꯏꯅꯥꯎ, ꯑꯩꯒꯤꯁꯤ ꯂꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤꯀꯣ, ꯂꯩꯔꯒꯕꯨ ꯂꯨꯄꯥ 10ꯕꯨ ꯁꯦꯜꯂꯥ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯀꯤꯃꯤ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯖꯤꯟꯕ ꯃꯈꯩ ꯏꯀꯥꯏꯅ ꯍꯟꯈ꯭ꯔꯦ꯫ ꯂꯨꯄꯥ 10ꯒꯤꯗꯃꯛ ꯍꯥꯏꯖꯔꯨꯕ ꯄꯨꯝꯕ ꯋꯥꯃꯠ ꯇꯥꯗꯨꯅ ꯇꯣꯛꯂꯦ꯫ ꯑꯁꯦꯡꯕ ꯄꯤꯅꯤꯡꯗꯕꯒꯤ ꯋꯥꯉꯥꯡ ꯀꯌꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯇꯥꯗꯨꯅ ꯂꯩꯔꯨꯔꯤꯕ? ꯃꯤꯅ ꯂꯩꯇꯦ ꯂꯩꯇꯦ ꯍꯥꯏꯔꯕꯃꯛꯇꯗ ꯄꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯨꯔꯤꯕꯁꯤꯗ ꯑꯩꯕꯨ ꯃꯈꯣꯏꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯔꯝꯂꯣꯏꯗ꯭ꯔꯥ? ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯋꯥꯈꯟꯗꯗꯤ ꯎꯡꯂꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯄꯨꯝꯅꯃꯛ ꯃꯆꯥꯒꯤꯗꯃꯛꯅꯤ ꯈꯟꯅ ꯀꯔꯤꯁꯨ ꯋꯥꯋꯣꯏꯗꯅ ꯆꯠꯂꯨꯔꯤꯕꯅꯤ ꯀꯥꯅꯣꯟ꯫ ꯑꯗꯨꯕꯨ ꯊꯧꯖꯥꯟ ꯃꯔꯤꯛ ꯑꯃ ꯐꯪꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯏꯀꯥꯏꯕꯒꯤ ꯋꯥꯈꯟꯅ ꯋꯥꯟꯊꯒꯗꯧꯔꯨꯔꯕꯅꯤ꯫ ꯃꯑꯣꯡ ꯀꯌꯥꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯋꯥꯈꯟ ꯀꯌꯥꯅ ꯀꯉꯥꯎꯅꯔꯗꯨꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯄꯥꯟꯗ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤ꯫ ꯀꯤꯃꯤ ꯃꯃꯥ ꯍꯜꯂꯛꯄ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯗꯥꯏ ꯄꯤꯔꯣ ꯂꯨꯄꯥ 10, ꯍꯦꯛ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯑꯇꯩ ꯊꯕꯛ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ꯫ ꯀꯥꯅꯣꯟ ꯃꯆꯥꯅ ꯐꯥꯔꯤꯕ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯝꯂꯒ ꯀꯔꯤꯁꯨ ꯉꯥꯡꯂꯝꯗꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯀꯤꯃꯤ ꯅꯤꯡꯉꯝꯗꯕ ꯃꯈꯩ ꯅꯤꯡꯉꯥꯗꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯃꯈꯨꯠ ꯃꯆꯥꯗꯨ ꯇꯛꯅꯗꯨꯅ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯤꯛꯂꯕ ꯇꯟꯅꯧꯔꯕ ꯊꯃꯣꯏ ꯃꯆꯥ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯃꯃꯥꯕꯨ ꯋꯥꯔꯧꯕꯒꯤ ꯏꯆꯦꯜꯅ ꯃꯐꯪ ꯏꯔꯝ ꯀꯌꯥ ꯊꯣꯛꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯀꯥꯏꯕ ꯅꯪꯈꯤꯕꯒꯤ ꯄꯥꯎꯗꯨ ꯇꯝꯂꯤ꯫ ꯑꯗꯨꯒ ꯀꯤꯃꯤꯗꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯅꯤꯡꯍꯤꯠꯅꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯛꯄꯗ ꯄꯥꯎ ꯇꯝꯕ ꯇꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯦꯝꯂꯔꯤ, ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕꯅꯣ? ꯇꯣꯛꯑꯣ, ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯤꯃꯤ ꯀꯞꯂꯤ, ꯇꯣꯛꯄꯒꯤ ꯃꯍꯨꯠꯇ ꯋꯥꯔꯧꯅ ꯀꯞꯂꯤ꯫ ꯀꯥꯅꯣꯟ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯊꯦꯝꯂꯛꯏ, ꯅꯤꯡꯊꯦꯝ, ꯇꯣꯛꯑꯣꯁꯦ, ꯅꯪꯅꯗꯤ ꯅꯅꯤꯡꯗꯤ ꯊꯨꯡꯖꯗ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯅ ꯀꯞꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕꯗꯣ ꯅꯠꯇ꯭ꯔꯥ? ꯂꯥꯏꯔꯕꯤ ꯅꯃꯥ ꯅꯄꯥꯅ ꯅꯊꯟꯇ ꯄꯣꯛꯆꯕ ꯅꯍꯥꯛꯀꯤ ꯀꯔꯤꯒꯤ ꯃꯤꯀꯞ ꯇꯥꯅꯤꯡꯂꯨꯅꯤ? ꯅꯍꯥꯛꯀꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯁꯤꯟꯊꯕꯗ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯕꯅꯤꯅꯦ ꯅꯤꯡꯊꯦꯝ꯫ ꯅꯍꯥꯛꯀꯤ ꯅꯃꯥꯕꯨ ꯋꯥꯔꯧꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯅꯃꯥ ꯑꯩꯅ ꯀꯔꯝ ꯈꯥꯡꯂꯁꯤꯒꯦ? ꯀꯞꯂꯒꯅꯨ ꯅꯤꯡꯊꯦꯝ, ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯤꯃꯤ ꯃꯃꯥꯒꯤ ꯅꯥꯎꯊꯦꯝ ꯇꯥꯔꯒ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯃꯃꯥ ꯃꯆꯥ ꯑꯃꯒꯤ ꯃꯇꯧ ꯌꯦꯡꯅꯔꯗꯨꯅ ꯀꯞꯃꯤꯟꯅꯕꯗꯨ ꯎꯕꯗ ꯃꯄꯥꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯞꯅ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯕꯨꯛꯅꯤꯡꯗ ꯊꯝꯃꯨ, ꯂꯥꯏꯔꯕꯅ ꯑꯁꯨꯝ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕ? ꯅꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯆꯩꯅꯥꯁꯦ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕ ꯅꯪꯅꯗꯤ ꯈꯪꯗꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯅꯥꯅ ꯍꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥꯒꯤꯗꯃꯛꯇꯅꯤꯅꯦ꯫ ꯅꯤꯡꯊꯦꯝ, ꯁꯦ ꯀꯞꯂꯅꯨ, ꯇꯣꯛꯑꯣ꯫ ꯇꯁꯦꯡꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯒ ꯅꯛꯅꯔꯕ, ꯃꯆꯥꯅ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯐꯝꯖꯕ ꯐꯪꯂꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ? ꯃꯗꯨꯕꯨ ꯉꯁꯤꯗꯤ ꯀꯤꯃꯤ ꯃꯃꯥꯒꯤ ꯁꯣꯛꯂꯕ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯀꯌꯥ ꯇꯥꯕꯗ ꯇꯔꯨ ꯇꯔꯨꯕ ꯋꯥꯈꯟꯒꯤ ꯆꯦꯅꯥꯗ ꯀꯥꯎꯔꯔꯣꯏꯗꯕ ꯃꯆꯨꯅ ꯏꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯒꯤ ꯏꯊꯛꯅ ꯏꯟꯗ꯭ꯔꯤ ꯃꯌꯣꯟ ꯅꯤꯛꯅ ꯍꯦꯟꯅ ꯈꯦꯛꯊꯅ ꯀꯞꯂꯛꯂꯤ꯫ ꯅꯧꯔꯤꯕ ꯊꯃꯣꯏ ꯃꯆꯥꯗꯣ ꯋꯥꯈꯟꯒꯤ ꯃꯃꯤꯅ ꯏꯊꯛ ꯏꯔꯥꯡ ꯍꯧꯔꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯀꯌꯥꯗ ꯀꯟꯅ ꯍꯣꯠꯅꯔꯤꯕ, ꯂꯥꯏꯔꯕ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯅꯤꯡꯕꯗꯤ ꯊꯨꯡꯖꯗ ꯇꯥꯏꯅꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗ ꯅꯥꯎꯊꯤ ꯁꯥꯅ ꯁꯨꯔꯨ ꯅꯩꯔꯤ꯫
ꯂꯩꯗꯤ ꯂꯩꯖꯗ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯉꯝꯖꯗ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯇꯨꯅ ꯏꯖꯠ ꯁꯟꯃꯥ ꯂꯩꯈꯥ ꯇꯥꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏꯗꯣ ꯅꯤꯡꯉꯝꯗꯅ ꯀꯥꯏꯈꯤꯒꯗꯧꯔꯦ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩ? ꯄꯨꯝꯅꯃꯛ ꯑꯋꯥꯠꯄꯗ ꯃꯁꯔꯨꯛ ꯑꯣꯏꯔꯗꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯅꯧꯔꯤꯕ ꯋꯥꯈꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯤꯡꯕꯨ ꯎꯔꯨꯗꯅ ꯈꯛ ꯈꯟꯊꯔꯨꯗꯅ ꯑꯅꯤꯡꯕ ꯐꯪꯅꯕ ꯀꯌꯥꯗ ꯀꯟꯅ ꯑꯣꯠꯂꯤꯕ꯫ ꯀꯝꯗꯧꯔꯨꯅꯤ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯦꯗꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯨꯒꯗꯒꯦ? ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯣꯠꯈꯤ ꯅꯩꯈꯤ ꯋꯥꯔꯧꯅ꯫ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯥ ꯑꯋꯥꯕꯁꯤꯡ? ꯅꯠꯇꯦ, ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯋꯥꯔꯕ ꯁꯣꯛꯂꯕ ꯏꯃꯥ ꯏꯄꯥꯅꯤ꯫ ꯉꯝꯈꯩ ꯅꯥꯏꯗ꯭ꯔꯕ ꯑꯋꯥꯕꯁꯤꯡꯕꯨ ꯑꯉꯥꯡ ꯑꯣꯏꯔꯨꯕꯅ ꯈꯪꯂꯨꯗꯅ ꯄꯨꯝꯕ ꯊꯃꯣꯏ ꯀꯥꯏꯍꯜꯂꯕ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯃꯆꯥꯗꯣ ꯑꯅꯧꯕ ꯑꯑꯣꯟꯕꯒꯤ ꯋꯥꯈꯟꯒꯤ ꯏꯍꯨꯟ ꯀꯌꯥ ꯐꯥꯎꯖꯤꯜꯂꯛꯂꯤ꯫ ꯈꯟꯊꯔꯨꯔꯒ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯈꯠꯂꯛꯏ ꯍꯧꯅ꯫ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯥꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯛꯇꯨꯅ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯃꯥꯕꯨ ꯆꯤꯡꯅꯅ ꯌꯦꯡꯖꯔꯒ ꯀꯧꯖꯔꯛꯏ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ꯫ ꯁꯤꯟꯊꯔꯛꯂꯤ ꯄꯤꯔꯥꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯃꯛꯇꯒꯤ꯫ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯋꯥꯈꯟꯁꯤ ꯎꯔꯨꯕꯗ ꯑꯋꯥꯕ ꯋꯥꯈꯟꯒꯤ ꯊꯥꯛ ꯍꯥꯞꯆꯤꯜꯂꯛꯂꯤ꯫ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯀꯞꯃꯤꯟꯅꯔꯤ ꯊꯦꯝꯕ ꯉꯝꯗꯗꯨꯅ꯫